Handak famgadoriba Manipur Legislative Assembly ki mikhalasi Lakliba tang kunipandagi khara ngankhatna phamlaga Kuki lalhoulup singa chatnariba SoO MAPUNG PHANA LOUTHOKKHINABA AROIBA WAREP LOUBIYU haina Imagi Meira ki convener thokjom sujatana takshillakli hirambasigi matang dangasi terada leiba Imagi Meira ki office ta pangthokpa paugi meepham amada wafam asi phongdokladuna sujatana hai Kuki lalhoulup singa hojik chatnariba suspension of operation gi agreement asi Lakliba tang kun mapanda loigadoribani Kuki lalhoulup singa chatnariba SoO center na makhatana Sangtharaktanaba handak famgadoriba assembly meepham asida aroiba oina warep ama lohouba chungani hairiba warep adu SoO gi agreement loidringai mamangda center da thaduna khangangadabani maram aduna Lakliba tang kunipandagi phamba haugani haina thorang toriba assembly session ase numit kharani ngankhalaga phamnaba honabiyo asigumba khudongchaba asi manghandana miyamgi apamba asi thabak to onthok pana lengaki achumba khongthang oigani haina sujatana makha taki कोई सूज ने मरम ओइरगा मोय खुद हाया देना मोयगी सेंट्रल फोर्स सु हाई लेरबनिना मसिकी पोचे गन्ना खना बियो हाइबसिदा करी मरंगी खना बिद्रिनो सिने हुजि हुजि सु यो 28 सिदा कमायना नोबा 29 ददि मोयगी एग्रीमेंट से लोइरे अदोय तारि मोय एक्सटेंड तौखिबा तारगदि खोय केदौदुय नोबा अदुना हाइरिबा पोसे असेंबली से कितंग ngangkhatpa yaragadi ngangkhatpiraga amutang result lobiraga assembly degi pass tobiraga hairiba post extend tobi yararoi haidana center da thambadune khoigi Imagi Meira praja miyamna pamise